ngasi ufong gi baton ton ma si fong sing digi maru eba pauk sing khong charaga ma'am da share taw jigi ahan bada commission ni inquiry tawroidabagi maram pirak namba khangan khre MD Masre Allies Meslaudina Manipur Human Rights Commission da inquiry sathabina ba amasum compensation pinaba tharakhiba wakat amada yumpham oiraga kari marang bidamakti inquiry satharoidabano haibagi chapsaba maram pirak naba respondent sing da khangan khre maslena complainant oiduna amasum chief secretary DGP Director Prosecution SP NAP Additional SP Thanawzum Brinda MD Abbas amasum MD Faisal Elias Abdulsna respondent sing oiduna commission asida tharakhibu wakat amada makpu aranba amasum yumpham yaudaba maral sizinduna drug lalon mani haina phaduna jela thamkiba adugi matangda sabsab inquiry ama sathaduna compensation pibiyu hairi commission masle Elias Meslaudin gi wakat adu kupna taraba matungna respondent 1 dagi 6 phawbna January 15 phawgi manungda karigi damakta makhoi gi mathakta inquiry satharoidabano amasum compensation piroidabano haibadugi chapsaba maram MHRC da pikhalakna bakhan ki hen spaushna bakhatana phungdorakli atopa pawa manamo Zukobeli da paksana mai sakre Manipur amasum Nagaland gi ngamkhai taina bada laidiba mau police station gi manungsanba Zukobeli da ngasi nungtul khangauduna lamai sakre hari press na phangba paun hai lamai edu ngasi nungtul pung 3 rom tabada sakpa horakhibani thaudo du da asu apandi yaukite mau police da gi phangba paun hai lamai sakpa aduga mari loinana Manipur government amasum makok thongba authority digi karigumba hiram amatagi pautak pirakpa laitri adubo karigumba government khanglaklabadi police ki team mafam adu changsinaba sem saduna lairi district forest division senapati digi phangba paun hai sei khudingi yumthang nariba Nagaland lomgi maikhe digi marakta hek lamai thabagi thabak sathabadi lai adubo ngasigi lamai adu matokramna satakhibano haibadu sapsaba maram khangmangamdri hen pausna makhatana phongdorakli Makasa tharakpoina topa maru eba paukhra namu disturb area state sahi amagi sangdokre Imphal municipality gi manungda lairiba assembly segment tareta kon mafam sing yaudana Manipur gi mafam punamakta December amadigi horaga disturb area state sahi ama sangdokre Manipur government ki special secretary home Gyan Prakash na kuyek piduna thokpa notification amana hai Armed Forces Special Power Act 1958 Section 3 na piba power sizinaduna sei amagi oina disturb area oire notification adugi matung ina Manipur gi mafam punamakta extremist insurgent group singna imu naimu tanaba thabak sing chathariba maramna civil power gi mateng oinaba armed forces sizinabagi tangai fataba lairi maramaduna armed forces special power act 1958 ki makhada disturb area laukthokpa mathok tari haina lauri yani spouse na makhata na phongdorakli makha chathaboina topa pawa manama positive oiba miyoi ga flight tongminakhiba miyoi mari thiba khangdre UK digi halakhiba miyoi ama ngarang Manipur positive oiba thengna khraba tungda miyoi siga Delhi gi Imphal phawba flight tongduna lakhiba miyoi singi marakta miyoi mari hujik phawbi oina thiba khangduna laidi haine health department gi phangba pauna hairi paw sigi matungina tha sigi taraga treta Delhi digi Imphal phawba Indigo gi flight number 6E251 tongduna lakhiba miyoi ama ngarang positive oiba thengnarakpadagi flight asida maka nakna phaminakhiba row number 28 29 30 amadi 31 na tongkhiba passenger sing covid control room natraga district surveillance officer da pawproknaba khankhibani loinana health department gi makedigi su airport authority digi passenger sing asigi mari makhong launaba honakhi hairiba row sing asigi manung chanba seat sing da positive oiba miyoi adu tharaga puna miyoi taraga nitoi phamineduna lakhi makhoi gi manungda Imphal east dagi miyoi ani Imphal west dagi mari Chuchampur dagi amadi Tamenglong dagi tharaga puna miyoi nipan gi oinadi sample khongkat pangamkhre adubo miyoi mari amadi haujik phawbi gi oina thiba phangdana laidi haidi makhoi marimak nan Manipuri ni haidi loinana airport tagi su makhoi gi mobile number sing phangba ngamdre haidi hensu phongdurokli amasong UK di halakhiba positive oiba miyoi sigi imung manungi miyoi singi sample punat kungani toisu ngasi khongkatuna test tawnaba ngarang lokhatle haidi Makasa tharakpoina atenma maruiba paukhra namu Manipur gi police station humpuga mari da telephone mapaldana gari leite leba asigi police station lising taraga tarko sanipan ga kunthraga humdoi ga manungda chamaga nifugo humdoi wireless natraga mobile phone leite aduga police station sani ga yankhai ga tare na gari leite haina BPRN disna ngasi phongkhiba data da pali
Police Research and Development BPRND की Bureau na puthokpa data की matung ina Andhra Pradesh की Police Station lising kunga mathoida gari leite Andhra Pradesh की mathana Uttar Pradesh da Police Station humdraga mangada gari leite Pawoshin hai Manipur amasung Meghalaya की Police Station mapan Himachal Pradesh की nipan Punjab की tared Arunachal Pradesh Assam amasung Orissa की Police Station mari amadi Uttarakhand की Police Station mari su gari leite Masida sunatana leba asigi Police Station satru ka kuntraga nipan telephone leite amasung Police Station samaga nifugu humdoina wireless natraga mobile phone thamde Assam की Police Station samaga nifugu mathoi JNK की humdraga mapan UP की humdraga manga Punjab की humfuga mapan Manipur की humfuga mari Meghalaya की humfuga nithui Arunachal Pradesh की Yankhaiga mari Nagaland की kuntraga taruk Chhattisgarh की kunga tere Tripura की taraga mari Rajasthan की mapan Lakshadweep की manga amasung Orissa की Police Station ahumda telephone leite Pawosnai Orissa की Police Station kuntraga nipan Punjab Police Station kuntraga taruk Nagaland की taraga nipan Jammu and Kashmir की taraga tere Manipur Police Station taramathoi Lakshadweep की tere Arunachal Pradesh की mari West Bengal की ani amasung Assam Police Station amada wireless natraga mobile phone leite henus pawosna phongdoragli atopa paw manamo IM da CLP bigi search thagatpada Manipur gi amayaure Laingana sakwa tharang thabak singna thadaba senpham sing thaidolaga NACN IM the PBG search ta mioi manga gi maming palakpada Tamenglong Autonomous Council gi member Ramninglei panmai yaure NIA ngasi man Dimapur gi special court thagalakhiba search ta yarokhiba atai mari adudi IM gi masana masabu karne ne haijaba Galilung sarangbai private lamsin raru jingsongam moina Ruchawani Makhoi NIA na Paraba tungna search thagalakibani search asida Manipur gi lambi semba yauna toan ba project singdagi IM the cell thaido I haiden spouse na makhatan phongdorakli khasa tharak poina topa maru eba pawa manamo mairoi sing CM gi Bungalow da thomjin na hona khre police officer amana athiba wangang lubadigi watho oikhre government dance college government music college amadi Jawaharlal Nehru Manipur Dance Academy ki mahiroi sing master tamba phangalu haiba demand ngasi college asigi mahiroi sing chief minister ki Bungalow da thomjin aba hona khre duty takiba police officer amana mahiroi nupi singda phajadaba wa ngang lubadigi asauba watho oikhre ngasi nungtul pung anirom tarakpada matamda college sing asigi mahiroi sing sanjen thong lanthok tuna chief minister ki Bungalow tamna lakhi adumoinama police na kanglagi kha thangba thong mapat thattuna sangan khide police amadi mahiroi sing gi marakta muknaba thokpadegi ahenma police team laktuna irang laksinki tungda mahiroi sing adugi mihut khara chief minister ga unahangani haibigi thajaba pirakpadegi irang nemthakhi adumoinamak chief minister unabagi appointment phangdabadegi numidang pung manga makhairam taba phawba mahiroi sing sanjen thongna ngaiduna lekhi athengba phawbada unabagi tanja phangdabadegi mathangi numitta unananaba hairakpadegi mahiroi sing penakhide Sera aduda mafam aduda duty takiba police officer amana mahiroi nupi singda thawai usitaba wahi wata sijinaduna nganglakpadagi mahiroi sing hawraktuna amuk hana asauba irang hawrakhi mahiroi sing adubu namthabaga loinana hairiba police officer adugu wari sanananaba Imphal West ki superintendent police da mahiroi gi mute sing chatkhi nomidang pung nipan phawba nakal anigi marakta wari sanabada laikhai tabangam khidre mahiroi sing nomidang athengba phawba laikhi khongjang adura saruk yakhiba government dance college Manipur da BA lai harauba tamliba mahiroi amana hai lainga asina culture bu nungsiba saraga culture gi mahiroi sing gi hakpu namsinduna thamba si yabangam loi media ra cultural university gi wathok athuba matamda luisingani haina Bungalow da laurabasu hauzik phawba mahiroi sing gi dimat na thaiduna thambire nungthil pung ani degi lakhiba mahiroi sing bu chief minister unahangani haina thajaba pidra numidang pung manga taraba phawba thamlaga chief minister na Bungalow da tumina laisinduna lairiba akan mamong na kandem tawi nakal amarom da college ki campus ta section 144 salaiduna miyoi manga degi hena punbada athingba thamjiliba si Manipur cultural gi oiba asauba ihau ama lakhananaba baton tawbani haina mangna makhata na phungdoki henasu pawsna makhata rakli topa paw amana mukhungup jura sangaga humdra fakhre mema rom degi Imphal tamna lona yadaba mongna purakpa lupa lak nipan rom gi oigadaba khungup jura sangaga humdra ngarang Assam Rifles ki kangbu amana fagatkre IGAR short ki serol amana hai ngarang numidang pung 8 makhairom tabadu waida pickup van ama
खामदुना चेक तौरुबदा हाइरिबा खुंगुपसिंग अदु बेग तरागा तरेता यौरमबनी मखाताना थिजिननबा मरि लेनबा कस्टम डिपार्टमेंट दा सिनखरे हाइनस पाउसना मखाताना फोंदोरक्ली लोशिलाकपोइना अतोपा तेनमा मरुइबा पाउ खरा नमु मी हातपदा सेनबानी असम राइफल्स ना फारुबदगी इरांग थोखरे कुनगा मंगा सुबा असम राइफल्स कांगबुना थासिगी कुनगा तरे की नुमियुंगबा मतुंगना चुसांपुर डिस्ट्रिक्ट की मनुंगसनबा तुलाई फाइ खुलदगी थांगखुलेन अमदी ओंखुलेन कौब मिये अनि फाखिबदगी ngasi तिपाइमुक रोड बन कौखरे बन मनुंगना ngasi नुपा नुपी मैम थोलक्तुना एआर ना फाखिब मिये अनि कंडीशन याउदुना थादु ओ हाइदुना मफम मदुदा लेबा कुनगमा सुबा असम राइफल की पोस्ट थमजिनदुना इरांग सगलखी थौदोदुगी मतंगना प्रेस ना फंगबा पाउदा असम राइफल्स ना फाखिब अदु मिये अहुमनी मखोय मिसम ngakतनी हाइरी असम राइफल्स ना फोंदोरकपदा मखोयना फाखिब मिये सिंगदु LTT की शू ग्रुप याउदबा कमांडर अमा हाटपदा सेनबा मियोइनी मखोय हेंगले पुलिस स्टेशन की मनुंगसना लेबिनी फारबा मियोइसिंग अदु ngasi असम राइफल्स कांगबुगा हेंगलेप की हेलीकॉप्टर द पुरगा इम्फाल पुलिस स्टेशन सिनखरे हाइदेनसु पाउसन मखाताना फोंदोरक्ली तकपा पावमना इंडिया रा UK दी हलखिबा निपान अनौबा कोविड स्ट्रेन पॉजिटिव ओइरे कर्नाटका UK दी हलखिबा सनिगी यांखै मफम खंगदना मांखरे हैनसु पाव अमना मखाताना फोंदोरदु लोशिलकपोइना मैम पाव मतेत अंगतंग मैम द शेयर तौजरमगे नसाय ऐना मांगदि हापजखरबदुगा मपुंग फाबा पावदि ओइखिदबा मसांगतंग मैम द समदरकपोइना हौजि अखनबा पाव फंगबदगी मैम द हापजबनि सिगी पावसी नसायना पथोकसखिबा महाइरोइसिंग CM गी बंगलो द थोमजिनबा होनाखरे पुलिस ऑफिसर अमना अथीबो वांगांग लुबदगी वाथो ओइखरि हाबिगी मतंगदा गवर्नमेंट डांस कॉलेज गवर्नमेंट म्यूजिक कॉलेज अमदी जवाहरलाल नेहरू मणिपुर डांस एकेडमी की माहिरोइसिंग मास्टर तम फंगलु हाइबा डिमांडा ngasi कॉलेज असिगी माहिरोइसिंग चीफ मिनिस्टर की बंगलोदा थमजिनबो होनाखरे ड्यूटी तागिबो पुलिस ऑफिसर अमना माहिरो नुपिसिंग फजदबो वांगांग लुबदगी असबो वाथो ओइखरि हाबिसकी मतंगना समलकपा मखासत्र पोइना मैमदा पावंग खत गापसरमगे अखनना फंगबा द फ्रंटियर मणिपुर पेज तगी थजबियाबा पाव मन हाइरि मैम मदुदी इम्फाल वेस्ट की पुलिस ऑफिसर सी इम्फाल वेस्ट की DSP रियाज खाना मान हाकिबु वफमसी करिगुम नखोइना हल्लु याद्रगदी नखोइसिंग अखोइगी युमदा चलसे दुगा नखोइसिंग से आइगी नुपी ओइना लौक्सिलगे हाइबु वफमसी छात्र खरगी मफम नमहाना थमगी हाइबिसनी मैम अदुकांदा मखोइना दुदगिदी स्टूडेंट सिंगसिना सौरकपदगिदी DSP सिना लाले हाइजहनगदबनी हाइबगी डिमांड तौखी हाबगी पावक्सनी मैम मथंगसिना लागलिबसी अदुगा सिगुम सिचुएशन सि लेरकपदगी छात्र तराख इम्फाल वेस्ट ASP की ऑफिस ता पुरबा मतुंगदा मखोइनो करम पुलिस ऑफिसर नो हाबन मस खांगदोरबा मतुंगदा DSP रियाज खानदा स्टूडेंट सिंगदुना एपोलोजिस्ट तहोलबा मतुंगदा मखोइ स्टूडेंट सिंगदु पुंग ओपन मुक तारबा काना नुंगदांगी दुरि मयुमदा हनख्रे हाबा पावमा सिगी पावक्सना फंगी मैम अदुगा मैम सिगी अपडेट सी सोयदन ओने लाखपम मतम मैम ने शेयर तौजरके मपुंग फाबोइन अदुगा एम पथोसगिबदा सोगिबलान की बियार सिंग अकपिगेन थैंक यू।